Pauchedi Impam Oiba Maru Oiba Paukara update Tozeri Maikei Salai Khangdana Kuki Singna Landarakli Impal Eski Khul Kaya the Suit Nomai Kapsilakre Jawan Ama Sokle Bisnupur District Ki Phagakchau Ikai Police Station Ki Watha Lambi Lairelpat Lokolda Kuki narco terrorist Singna Landaraktuna Mauna Ama Ngarang Ayukta Hat Krabamatung Numidang Pung Mapan Makairom Tarakpada Impal East District Ki Lamlai Assembly Constituency Ki Manung Chanba Yang Popi Uyok Sing Romdagi Kuki militant Singna Khul Kayada Lepa Leitana Nomai Kaptharakre Ngasi Ayuksu Thamna Popi Uyok Sing Dagi Chana Sabi Yang Popi Uyok Sing Thamna Pokpida Nomai Amadi Bom Kaya Kapsinduna Landarakre Yang Popi Police Station Ki Manung Chanba Sabungko Kuno Yang Popi Santi Khongbal Chana Sabi Thamna Popi na Singba Mafam Singda Ngasi Ayuk Pung Tara Rom Taba Matamda Kuki narco terrorist Singna Apaba Makhagi Kulai Sijinaduna Amung Hana Landa Chatharakpa Hokre Ngarang Numidang Pung Mapan Rom Tabadagi Noyai Matung Pung Ama Phawba Akanba Mongda Nomai Kamna Kraba Matung Ngasi Ayuk Amuk Kuki Singna Nomai Kapsilakpagi Thawong Adu Chatharakibani Uyok Singdagi Kuki militant Singna Atat Akam Laitana Kapsilakpada Misam Miyamdi Hauzik Phawbagi Oina Asokapan Yaude Adubu Indian Army Gi Mahar Regiment Ki Jawan Amadi Oi Thangba Makhutta Nomai Maruna Panbadagi Laikan Nakre Kuki militant Singna Lamlai Sigi Manung Chanba Tongan ba Khul Kayada Nomai Kapsilakiba Aduda Indian Army Sama Taramapal Suba BSF Amadi State Force Ki Kangpuna Ngak Selabasu Kuki Singda Onsinduna Nomai Kapte Haina Khunja Singna Piendaba Pongdorokpaga Loinana Kuki Singa Nomai Kapna Roidaba Oirabadi Mafam Adu Thadoklaga Chatkro Maikei Adongi Khunja Singa Lanthengna Sirabasu Sijaragi Haina Akanba Mongda Mungnuki Hari Kuki militant Singna Singthaktagi Bom Yauna Nomai Round Kaya Kaptharakpa Aduda Mafam Aduda Duty Tauriba Security Force Singnasu Nomai Round Kharadi Kapki Adumapu Kuki Leiba Sing Aduda Koisinduna Makogi Matakta Combined Force Aduna Kanma Mongda Combing Operation Chathaduna Landaba Leite Haibagi Waroba Khunja Singna Piendaba Phongdorakli Maka Tarakpa Pauda Kuki na Nomai Kaplaga Maitei Gi Khulda Security Force na Operation Chathaba Yaningde Mubung Khunja Sing Manipurda Kuki narco terrorist Singna Maitei Gi Khul Tamna rocket launcher drone bomb yauna Nomai Kaya Kapsinduna Maitei Kaya Halabasu Madugi Ona Tainabada Security Personnel Singna Maitei Gi Khul Singda Combing Operation Chathaba Asi Mobung Maitei Khulgi Miyamna Piendaba Phongdorakli Mobung Maitei Khulda Security Singna Search Operation Chathaba Aduda Piendaba Phongdoladuna Mar amasung Kuki Khul Singdagi militant Singna Maitei Khul Tamna Nomai Kaptuna attack Tawraklaga Security Force Singna Mobung Maitei Khulda Changsinduna Thi Humbagi Thabak Chathari Ngarang Pangthokiba Search Operation Adu Tharaga Mobung Khulda Security Singna Operation Chathaba Marirak Sure Asigumba Mawong Maril Tadaba Michang Mikhai Naiba Security Force Ki Thawong Asi Khunja Singna Piendaba Phawi CRPF Personnel Sing Asi Yarol Popi School Manakta Deploy Tawramlabadi Khunja Sing Hena Fagadabani Adubu Ona Tainabada CRPF Personnel Sing Asi Kuki Singbu Ngak Senaba Thambaga Chap Manare Haina Piendaba Phongdoki Makha Tarakpa Pauda Kuki na Maitei Singbu Hatningba Matamda Hatpada Center na Tumina Yengduna Leiba Piende KMWO Kuki terrorist Singi Lan Asida Maitei Amadi Lamdam Asida Punna Kundaminariba Purup Sing Kham Thengna Awaba Mayokna Baga Loinana Ngayok Chaphuda Yokpa Ngagum Noma Nomagi Hatningba Matamda Halabasu BJP Lusingba Center Lengakna Khongrai Niktuna Yenglaga Leiba Asi Kanglaipa Community Welfare Organization KMWO Manipurna Piendaba Phongdorakli Lup Asigi Publicity Secretary Rajibna Thadrokpa Chirol Amada Atuba Matamda Kanglup Anigi Irang Asi Loisinaba Manipur Lengakna Honaduna Hanagum Ing Chikpa Tangdu Leidaba Lamdam Ama Uhenbiu Kuki terrorist Singna Chaitongi Watha Lambigi Labukta Low Khawduna Leibi Maunaha Amabu Kuki terrorist Singna Nomaina Kaptuna Hatki Hiram Asigi Matangda State Amadi Center na Thabak Amata Lokhatpa Udri Masida Natana Hokiba Thakaragi Mamangdasu Phayengi Manung Chanba Kautrukta Mapamda Laksabi Maunaha Amabu Kuki terrorist Singi rocket launcher Amadi drone attack ta Mihat Thina Hatkibani Ngasi Phawba Hiram Sing Asiga Mari Lainana action Amata Lokhatana Lan Asi Maitei Singna Aranba Tahanduna Lagli Kanglup Anigi Lan Asi Chahi Ama Makhairom Henjilakbaga Loinana Chingkhong Chingyada Leiba Maitei Khul Sing Lawu Singuba Ngamnadre Law Khawba Yaiba Hek Kumbaga Kuki terrorist Singna Leptana Nomai Kapsinduna Micham Miyam Hatnaba Honari India Gi Lanmi Mapai Manipurda Ngakhalabasu Kuki terrorist Singi Landada Uchuk Yungbagumna Yungduna Leiri Thong Asina Takpadi India Gi Lanmi Su Kuki terrorist Singi Michangda Leplabra Haina Singnadaba Ngamdre Achan Miran Naibagi Thong Asi Makatana Tobiganu Haina Lup Asina Manipur Amadi Central Lengakda Taksilakli
Maka tarakpa pauda aranba tawrakpasing chumthoknaba honarakpada mateng pangbiyu Sorepa. Manipur gi apunbagi saktam thugainaba honarakpa amadi aranba tawrakpa thabaksing chumthoknaba honarakpada miyamna mateng pangbiyu haina Socialist Revolutionary Party Sorepa Kangleipakna appeal tawrakli. Aina tingkraba loop asigi Publicity and Organization gi Secretary MC Yaifobana kuyek piduna thadorakpa chirol amana hai haukiba numit kharani gi mamangda masagi sahi kunhumdoi suraba zonwa kamai koba nonegi kombirol khuldagi Rongmai Furuki Miyoi Ama Kaiku Kabui Khul Geta Faduna Miyoi Bagi Hak Kongaunaba Thabak Tawbagi Wafam Ama Thengnaba Asi Sorepana Hakchinna Lawi Masiga Mari Leinana Loop Asigi Miyoi Khara Chenare Haiduna Pause Amadi Social Media Singda Ponglakpa Thengnare Amadi Madu Thijile Tasengna Sorepana Lamdam Asida Punna Kundaminariba Furup Pumnamakpu Ikai Khumnajari Amadi Furup Khudingmaki Apunbagi Lipun Asi Kaidana Lepak Manipurgi Apunbagi Phirep Ngakna Chathari Amadi Tungdasu Masigi Phirep Masidagi Kaidongaidasu Hongloi Karigumba Matam Amada Miyamgi Apunbagi Saktam Kainaba Honaroi Manipurgi Saktam Tugainaba Honarakpa Khudingmaki Mayokta Sorepana Lepkani Cherol Asina Marak Asida Taslima Kobi Maitei Pangal Nupi Laifamna Kairok Makting Asina Magi Sel Khara Tonbagi Damak Sorepagi Khababu Neklaga Numidangda Laklaga Khetri Mayum Rishikesh Singh Khetri Mayum Gandhi Singh Amadi Khetri Mayum Ongbi Sonia Makoi Ahum Phaduna Puki Urup Lai Haraupum Awang Lekai Yoraga Makoi na Tonglapa Gari Bolero Lohore Aduga Makoi Ahum Numidang Aduda Kongna Halaki Lupa Lak Ani Makai Piraga Bolero Gari Adu Piraki Masigi Matangda Lup Asina Tigatpada Lup Asigi Lup Loi Kharatsenare Haibasi Khangle Masisu Lup Asigi Ming Sijinaraga Masa Nungainaba Honaba Lupki Wakalon Indraba Yawol Iho Asigi Mayokta Tabak Tauraba Lup Loi Ani ahumna lona sagatpa geng khupu amani haibasi khangba ngamle yawluki mingda chankhai lup geng khupu semgatuna miyoi asi lup kayagi surgeon mayengbam Amitabh Elais khaba apokpa ema soba maite em soba maite apopi mayengbam ongbi sangita leima wabagai thingel lekaida Lusinglaga semgatpani haibasi khangba ngamle lup asina tigatpadagi khangbada ikai khumnaraba Rongmai Furuki Zonsuwa Kamaida Chathakiba Miyobagi Hak Khongaunaba Thabak Chatharamba Asi Khaba Amadi Makoina Lana Lamjingkraba Huran Khutpu Asina Chatharamba Thabakni Haina Khangba Ngamle Mahak Masa Sumthok Chanaba Lup Asina Honaba Thabak Khudingmaki Mayokda Mahak Masana Yadre Amadi Laudre Hainasu Cherol Asina Makatari Maramaduna Lup Ki Ming Sijinaraga Masa Nungainaba Huran Khutpu Semgatuna Lup Asigi Wakalon Amadi Miyamgi Mayokta Chatkraba Khaba Amadi Mahaki Huran Khutpu Asi Lup Asigi Chana Kanglongi Matung Ina Pifam Thokpa Cherak Piragani Haina Miyamda Khanganjari Masida Miyam Amadi Yawolup Pumnamakna Pirakpa Wakol Miyeng Khudingmak Sorepana Taramna Okani Khaba Amadi Mahaki Huran Khutpu Asiga Nagnaramba Amadi Nagnariba Miyoi Singsu Lup Asina Tigatpada Fangle Makoi Khudingmak Hairiba Huran Khutpu Asidagi Tokthok Piyu Amadi Samnabigano Karigumo Mahaki Huran Khutpu Asiga Samnaramabadi Mahaka Samnaramba Khudingmak Chapchana Cherak Chaitheng Pirakani Masida Yawol Ihobu Lana Uhannaba Honaragliba Punamak Asidagi Aikoi Punamak Section Minasi Aikoina Tauramliba Amadi Chatharakliba Thabak Asi Sorepa Khaktan Natana Lamdam Asida Lairiba Yawolu Pumnamakta Pirakpa Chaitheng Amani Haina Laujai Miyamna Amadi Yawolu Pumnamakna Asigumba Huran Khutpu Asi Thengnanaba Honabada Pibirakpa Asumba Wakalon Taramna Laujagani Hainasu Socialist Revolutionary Party Sorepa Kangleipaki Secretary Publicity and Organization na Thadorpa Chirol Asina Phongdoragli